Sijinaba Loire Haiduna plastic Hekta Mei Thabiganu EcoNetwork Manipur-na plastic pollution hantahannaba lubananba lamdamama oihalaga environment kanbada mating pangnabagidamag hanadagi hauna changsilakpa khongjengi sarukama oina ngasisu yangkai suba oina hairok part 1 da leba self-help group ki imai bill singa laikai da chaithokuna leiramba turel khongbanda chaithoklamba amadi lambi sorokta mafam marang khangdana langthoklamba Motsil lamba Sijinaba Loire bottle amadi atay plastic itongan ba potlam kaya ama laukhatlaga amuk hanna kana bahiramda Sijinanaba recycle tawnaba hotnabani miyamna kana drekhalaga hundoklam leba potlam singasi mayamda sukanay haiba adu nabagidamak self-help group singa punsilaga mafam kayadagi khomgatlakpa singadu EcoNetwork Manipur gi plastic collection center dagi laukhatchabani Masina plastic kuliba self-help group ki members singda aduki matik kanaba piriba asi miyam punna khangminaraga plastic pollution hantahannaba aikoina seasonariba plastic ki potlam singasi mafam chana loishinba mathau tai aina seasonariba plastic atopana loishingani haiba wakalon thadokpiyu hekta Mei Thabiganu Thabiganu aina seasonariba potlam asina amuk hanna aikoida amangba pirakani haiba asi khanbiraga mafam chana loishinbiba mafam chana thambiba Mapung fana segregate tawminaba aduga kana bahiramda sizinminaba mathau tai aduga lairiba tongan ba line department mayam asina punna hotna minaraga Manipur asi khwaidagi henna lubanan ba lamdamama oihannaba department nasu pukchel sengna thabak tawbiba aduga miyamna su mating pangbiraga department khaktana hotnaba ngamloidabanina isa gi ithaudangni khallaga isana hundoklamba chaithoklamba potlamsing asina mafamadu mochingani Kamsilamgani haiba adu khanbiraga isada luba nanbagi hainabi ama semgatlaga mafam chandana hundokpa mochinba asi suktaw tawbidanaba aduga thambireba adu EcoNetwork Manipur da pau pibirau aikhoi laukhatchagi haina sinthangamba Laisram President EcoNetwork Manipur-na pauzelakli